Tungan social media masung se phongi maru ba I pau khram yam da thamjage Committee on Tribal Unity COTU bu Aina Yadaba Organization ama oina laothoknba liangmai Naga Council na Bharat ki President da memorandum thakre Naga singi asoba kumhai ama oiriba sagangi festival ga mari leinana sathok sasin tawbada COTU na athingba kaya thamkiba amadi Manipur ki Chief Minister N Biren Singh abu sagangi festival thorom saruk yaba lakpada Kangpopi district phauduna satpa yaroi hain aki akhang pikhiba dubu liangmai tribe ki peace unity amadi cultural heritage da atamna singnabani Ngalingai ki matamda ipa ipu gi haktaktagi Kangpopi district asi liangmai naga singi lam oidun laglibani Myanmar ki sangsilakpa illegal immigrant singna mafam masida khunda laita sinduna umang wamang kokthokpa uwa sing yanthatpa poppy cultivation tawbana maram oiraga ecological imbalance amadi climate asoba ahongba kaya lakhalle masida sunatana Kangpopi district ki MLA sing asi Kuki ngakta oibana sarkar na pirakpa benefit amadi development gi scheme sing liangmai naga singda kanaba amata pidre hairibi issue sing asigi horpham amadi khojin tharang asi COTU dagini Aina Yadaba thabak thorom kaya COTU na sathargliba asigi yenglaga COTU bu Aina Yadaba Organization ama oina laothokpinanaba liangmai naga Council Manipur gi President R Masundobuna Bharat ki President Draupadi Murmu da memorandum pisinduna khangan khre Ziribam ki Arambai Tengol Kasar ki Arambai Tengol amadi isiri naw singi thaunabu thagachari etek toroklamba position loksin bangamle haina Arambai Tengol gi lusing purel korongan ba khuman da phongdokre Irilbung Government High School ki Headmaster Myoi ani laglaga tamthina Furamle Irilbung Police Station ki manungsan ba Bamon Kamphu makha laikai da leiba Irilbung Government High School da sakhang da myoi ani laglaga sel ki demand ga mari leinana school asi ki headmaster bu school adu da Leiramba yosai ama sina duna tamthina Furamle hairi thawdok asi ngarang ayuk pung mapan makhairom tarakpa matam adwai da thokibani sakhang da singna Furambadagi soglab headmaster adu Bamon Kamphu mayali kai dagi nongthombam Nilakamal masagi sahina humphuni hairi mahak hojik Jenims ki hospital da pukhatuna laikanari thawdok asi ki mari leinana school asi ki mahiroi singna yaning da phongdoktuna school asi ki gen mamang da wakan mi phamduna yaning da khongjang changsin ki hairi Lengang na sakhanglaba yellow phurup kunchaga mari netaba mitop singi mafam leite haina Chief Minister Nongthomba Birena phongdokre Politician ama oina tungi mirol ki damakta afaba Manipur ama thamlamba haibasi asetpa phiremni khunai bu lekha tanaba politics khak tawroi lamdam masi ki yellow phurup kunchaga mari khak lengang na sakhangle atopa mapan ki sangsilakpa mitop mian sa singidi mafam leite haina Chief Minister Nongthomba Birena phongdokre Sagangai de leiba Harvard School ki Silver Jubilee celebration thorom mari leidena chief guest oina saruk yaduna CMN Biren hai politician singna matam lena ba ngaiha ki kana bagi amadi pham khaktagi oina politics tawroidabani afaba tunglamset ama thamnanaba thabak torom gadabani state asida khundariba yellow phurup makhal kunthra ga marida indigenous state piduna khodong chaba kaya phangalli khongthang asi punna sakhot minanabagi pandam da paikhatbani asigumba khongthang asida mapanagi kanglon kaya kaina sangsilakba mitop mian sa singi oinadi mafam leite haina CM Biren phongdokhi mahakna makha taraduna hai karigumba mapanagi sangsilakba mitop sing asigi mafam pirabadi yellow phurup sing asigi masak mangkhigani amadi minority oirakani Aikhoi ki nat amadi sanabi asi nganga thamnanabagi damakta politics tawgadabani masi munhannaba politics tawbanate haina mahakna makhatana phongdokhi Maitai mapari Lukananda Khetri mayumbu Mr. International ki managing director oina khalakhre hairi Australia da sahitara taruki makhada leiba angang singda social media paibagi ayaba thingkhre maru oina TikTok Facebook amasung Instagram na singba singasi sijinabada athingba si thamkibani hairi